Technopol District ki Technopol Police Station ki manung channa leiba BP 85 amadi BP 86 tagi lona THINGKHRABA LALHOULUP Kykl ki active cadre ahum amadi Koirengna Luchingba Unlf ki active cadre ama police na Phagatkhre Hairi police na faraba miyoi singadudi Risikant Laishram alias Malimnganba Jai Kuntrani toi Poireiton Leitan Tem alias Tokyo Jai Kuntaruk Naurem Yohenba Singh alias Nongyai Jai Kuntaruk amadi KH Malimnganba Meitei alias Phongakpa Kawi Hari Makoidagi Kukri ama mobile phone ani power bank ama liquor bottle mari debit card ani Aadhaar card ama voter ID ama galoinana pan card ama recover tauba ngamle hari amaromda Thobal district ki Khongjom police station ki manung chandaleiba tenthadagi lona THINGKHRABA LALHOULUP Pripak Pro gi active member ani police na Phagatkhre Hairi police na faraba miyoi ani adudi Leisang Tem Hamanta Singh alias Leisemba Jai Nimfumathoi amadi Kiam Open Meitei alias Manthokpa Nimfumathoi Kawi Hari Makoi ani dagi keypad mobile phone ama recover tauba ngamkhre hari nakal amadana Pauna Bazar da leiba dukan singda Senkhai Thongkai Sathabada Manipur police na lona THINGKHRABA LALHOULUP RPF PLA gi active cadre ani fare hari police na faraba miyoi ani adudi Nepram Bothe Meitei Jai Kunmari amadi Yangkhom Gyanda Singh alias Dinku alias Chaning Khomba Jai Kunmari ni hari makoi ani dagi point 32 ki pistol ama magazine da yauramba 7.65 ki kapiyari ba maru taret mobile handset ani wallet amaga lonena cell oina lupa lising tarukka chani tara Aadhaar card amadi two wheeler ama fagat pangamkhre